ꯃꯇꯝ ꯀꯨꯏꯅ ꯂꯥꯞꯅꯔꯨꯕꯒꯤ ꯇꯨꯡꯗ ꯊꯦꯡꯅꯕ ꯑꯣꯏꯕꯅ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯇꯧꯕꯤꯔꯤ꯫ ꯂꯟꯆꯥ ꯊꯣꯏꯕꯤꯅ ꯆꯥꯅꯤꯡꯒꯗꯕ ꯈꯟꯗꯨꯅ ꯄꯤꯖꯕꯤꯔꯤ꯫ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯆꯥꯅꯤꯡꯕꯗꯨ ꯊꯤꯜꯂꯒ ꯂꯟꯆꯥꯗ ꯏꯜꯍꯜꯂꯤ꯫ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯧꯗꯨ ꯑꯣꯜꯂꯤ꯫ ꯂꯟꯆꯥꯅ ꯃꯈꯨꯠ ꯄꯥꯏꯁꯤꯜꯂꯤꯕꯗꯨ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯂꯟꯆꯥꯒꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤꯗꯤ ꯆꯥꯕꯁꯨ ꯆꯪꯗ꯭ꯔꯤ꯫ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕꯗ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯊꯣꯛꯂꯒ ꯏꯁꯤꯡ ꯊꯛꯇꯨꯅ ꯈꯥꯡꯉꯤ꯫ ꯗꯥꯏꯅꯥꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯁꯤꯟꯅꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯟꯆꯥꯒ ꯊꯣꯏꯕꯤꯒꯗꯤ ꯃꯤꯒꯤ ꯃꯃꯥꯡꯅꯤ ꯍꯥꯏꯕꯁꯨ ꯈꯟꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯟꯆꯥꯅ ꯗꯥꯏꯅꯥꯗ ꯍꯥꯏꯔꯛꯏ꯫ ꯗꯥꯏꯅꯥ, ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪꯒ ꯇꯧꯖꯒꯦ꯫ ꯌꯥꯅꯤ ꯃꯦꯖꯔ ꯁꯥꯍꯦꯕ, ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯊꯣꯏꯕꯤꯁꯦ ꯅꯪꯅ ꯈꯔ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯕ ꯌꯥꯒꯗ꯭ꯔꯥ? ꯗꯥꯏꯅꯥ ꯅꯣꯛꯅꯤꯡꯂꯤꯕꯗꯨ ꯈꯪꯖꯤꯜꯂꯒ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯌꯥꯅꯤꯌꯦ, ꯊꯦꯡꯛ ꯌꯨ꯫ ꯂꯟꯆꯥ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯊꯤꯟꯕꯤꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯒꯥꯔꯤꯁꯨ ꯌꯧꯔꯛꯇꯦ, ꯑꯗꯨꯅ ꯗꯥꯏꯅꯥꯗ ꯑꯣꯏꯅ ꯇꯧꯔ ꯊꯤꯜꯍꯜꯂꯣꯀꯣ꯫ ꯍꯣꯏ ꯌꯥꯔꯒꯗꯤ ꯍꯌꯦꯡ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯎꯅꯕ ꯂꯥꯛꯑꯝꯒꯦ꯫ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯑꯣ, ꯑꯩ ꯑꯦꯌꯔꯄꯣꯔꯠꯇ ꯑꯣꯏꯅ ꯂꯥꯛꯑꯒ ꯊꯦꯡꯅꯕꯁꯨ ꯌꯥꯅꯤ꯫ ꯍꯣꯏꯅꯦ, ꯍꯣꯔꯦꯟꯗꯨ ꯑꯗꯨꯝ ꯄꯥꯎ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯗꯤ꯫ ꯇꯤꯀꯦꯠꯁꯨ ꯀꯛꯇ꯭ꯔꯤ, ꯀꯛꯄꯒ ꯍꯥꯏꯔꯛꯑꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯇꯥꯃꯣꯂꯟꯗꯤ ꯒꯥꯔꯤꯁꯨ ꯌꯧꯔꯛꯇꯦ, ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ? ꯑꯩꯗꯤ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯅꯤꯗ꯫ ꯗꯥꯄꯥꯔꯤꯗ ꯊꯤꯜꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯃꯅꯥꯛꯇ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯕ ꯈꯜꯂꯨꯕ ꯅꯠꯇꯦ, ꯃꯈꯣꯏꯅꯤꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗꯅꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯞꯅ ꯁꯥꯟꯅꯕ ꯑꯣꯏꯔꯕꯁꯨ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯥꯔꯤꯁꯨ ꯗꯥꯏꯅꯥꯁꯨ ꯏꯁꯦꯡ ꯁꯦꯡꯅ ꯇꯥꯏ꯫ ꯊꯣꯏꯕꯤꯅ ꯄꯥꯈꯠꯅ ꯂꯟꯆꯥꯗ ꯍꯪꯂꯤꯕꯗꯨ ꯂꯟꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯥꯔꯤꯅ ꯍꯥꯟꯅ ꯈꯨꯝꯂꯛꯏ꯫ ꯊꯤꯟꯅꯤ, ꯃꯦꯖꯔ ꯁꯥꯍꯦꯕꯁꯦ ꯑꯩꯅ ꯊꯤꯜꯂꯨꯗꯣꯏꯅꯤ, ꯀꯩꯝꯇ ꯄꯥꯈꯠꯂꯨꯅꯨ ꯊꯣꯏꯕꯤ꯫ ꯄꯥꯔꯤꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕꯤꯁꯨ ꯂꯟꯆꯥꯁꯨ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯌꯥꯅꯤꯗ, ꯊꯣꯏꯕꯤꯕꯨ ꯊꯤꯟꯈ꯭ꯔꯒꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯅꯤ꯫ ꯌꯥꯔꯦꯗ ꯃꯦꯖꯔ ꯁꯥꯍꯦꯕ, ꯃꯦꯖꯔ ꯁꯥꯍꯦꯕꯅ ꯊꯟꯊ ꯍꯜꯍꯟꯈ꯭ꯔꯒ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯋꯥꯕꯨ ꯌꯦꯡꯕ ꯉꯝꯗꯕ ꯃꯤꯁꯛꯅꯤꯀꯣ꯫ ꯊꯣꯏꯕꯤꯁꯨ ꯂꯟꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯗꯥꯄꯥꯔꯤꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯤꯁꯦ ꯀꯣꯛ ꯊꯤꯜꯍꯜꯂꯣ, ꯅꯊꯟꯗ ꯆꯠꯈꯤꯕ ꯅꯨꯡꯉꯥꯏꯔꯣꯏ ꯇꯥꯃꯣꯂꯟ꯫ ꯍꯣꯏꯅꯦ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯦ, ꯊꯣꯡꯅꯕ ꯇꯧꯔꯁꯤꯔꯥ? ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯃꯥꯒꯤ ꯒꯥꯔꯤ ꯊꯧꯗꯣꯛꯅꯔꯒ ꯑꯅꯤꯗꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯅꯨꯡꯗ ꯑꯅꯤꯗꯨꯁꯨ ꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯣꯏꯕꯤꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯄꯨꯛꯃꯤꯟ ꯄꯥꯎꯃꯤꯟꯅꯗꯨꯅ ꯂꯩ꯫ ꯌꯨꯝ ꯌꯧꯔꯒ ꯐꯖꯅ ꯄꯣꯊꯥꯔꯨꯔꯣ, ꯇꯤꯀꯦꯠ ꯍꯦꯛ ꯀꯛꯄꯒ ꯄꯥꯎ ꯄꯤꯔꯛꯄ ꯀꯥꯎꯅꯤꯀꯣ ꯇꯥꯃꯣꯂꯟ꯫ ꯀꯥꯎꯔꯣꯏ, ꯅꯪꯕꯨ ꯊꯅꯝꯂꯒ ꯍꯌꯦꯡ ꯆꯠꯈꯤꯗꯣꯏꯁꯦ ꯋꯥꯗꯤ ꯈꯔ ꯋꯥꯒꯗꯧꯔꯤ꯫ ꯋꯥꯗꯅꯕ ꯒꯤꯐ ꯄꯤꯔꯒ ꯊꯥꯗꯣꯏꯁꯤꯗꯤ꯫ ꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯈꯨꯅꯤꯡ ꯈꯖꯤꯛ ꯀꯥꯡꯈꯠꯂꯒ ꯂꯟꯆꯥꯒꯤ ꯈꯖꯥꯏꯗ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯗꯁꯨ ꯒꯤꯐ ꯂꯧꯔꯒ ꯆꯠꯅꯤꯡꯉꯤꯗ ꯑꯩꯁꯦ꯫ ꯁꯣꯏꯗꯅ ꯄꯤꯒꯦ꯫ ꯑꯗꯨꯗꯤ ꯑꯦꯌꯔꯄꯣꯔꯠ ꯎꯅꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯅꯪ ꯑꯦꯌꯔꯄꯣꯔꯠ ꯇꯥꯅ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ? ꯌꯥꯅꯕ ꯇꯧꯒꯦ, ꯌꯥꯅꯤꯗ꯫ ꯊꯣꯛꯑꯁꯤ ꯇꯥꯃꯣꯂꯟ, ꯌꯨꯝ ꯌꯧꯕꯗ ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯅꯤꯗꯣ ꯗꯥꯏꯅꯥꯅ ꯊꯣꯏꯕꯤꯕꯨ ꯊꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯄꯥꯔꯤꯅ ꯂꯟꯆꯥꯕꯨ ꯊꯤꯟꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯗꯥꯏꯅꯥꯗꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯂꯛꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ, ꯃꯥꯏꯊꯣꯡꯒꯁꯦ ꯈꯪꯉꯥꯅꯦꯛ ꯉꯥꯟꯊꯣꯔꯛꯏꯁꯤꯕꯣ꯫ ꯊꯣꯏꯕꯤ ꯗꯥꯏꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯖꯩ, ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯨꯝꯐꯝꯁꯨ ꯈꯪꯗ ꯃꯣꯃꯣꯟ ꯇꯧꯔꯒ ꯂꯩ꯫ ꯗꯥꯏꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯐꯣꯟꯁꯨ ꯄꯥꯏꯗ꯭ꯔꯦ, ꯍꯣꯔꯦꯟꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯒꯅꯤ, ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯨꯄꯤ? ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯑꯃ ꯂꯧꯔꯒ ꯗꯥꯄꯥꯔꯤꯗ ꯄꯤꯔꯝꯃꯒꯦꯅ ꯍꯥꯏꯕꯅꯤ, ꯅꯪꯉꯣꯟꯗꯒꯤ ꯂꯧꯁꯤꯜꯂꯣ ꯍꯥꯏꯌꯦ꯫ ꯏꯁ ꯃꯦꯖꯔ ꯁꯥꯍꯦꯕꯁꯦ ꯊꯧꯔꯥꯡꯒꯗꯤ ꯐꯖꯅ ꯇꯧꯔꯝꯃꯤꯖꯥꯅꯤꯅꯦ꯫ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯔꯣꯏ, ꯍꯌꯦꯡ ꯑꯣꯏꯅ ꯎꯅꯔꯣꯏꯗꯣꯏꯅꯤ꯫ ꯑꯗꯣ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯨꯁꯤꯔꯥ? ꯀꯥꯏꯗꯅꯣ? ꯑꯦꯌꯔꯄꯣꯔꯠꯇ꯫ ꯃꯥꯅ ꯑꯣꯏꯅ ꯂꯥꯛꯀꯦꯕꯨꯗꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯗ ꯉꯟꯅ ꯆꯠꯂꯒꯗꯤ ꯑꯃꯨꯛ ꯂꯥꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒꯤ ꯑꯩꯅ ꯑꯣꯏꯅ ꯑꯦꯌꯔꯄꯣꯔꯠꯇ ꯑꯗꯨꯝ ꯆꯠꯂꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯏ ꯂꯣꯏꯅ ꯌꯥꯏ꯫ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯅꯤ, ꯑꯩ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯗꯨꯁꯨ ꯃꯥꯅꯕꯨꯗꯤ ꯍꯥꯏꯕꯅꯤ, ꯍꯌꯦꯡ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯦꯅ꯫ ꯑꯗꯨꯗ ꯄꯣꯁꯇꯤꯡ ꯃꯐꯝꯗꯨꯗꯤ ꯀ꯭ꯋꯥꯇꯔꯁꯨ ꯄꯤꯗꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ꯫ ꯍꯩꯃꯥ
ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯇꯧꯔꯤꯁꯤꯗꯤ ꯃꯦꯖꯔ ꯁꯥꯍꯦꯕꯁꯦ ꯌꯥꯗꯦꯀꯣ ꯅꯨꯄꯤꯁꯦ ꯃꯅꯥꯛꯇ ꯊꯝꯅꯤꯡꯕꯅ ꯉꯥꯎꯔ ꯃꯥꯜꯂꯦꯕ ꯑꯗꯨꯏ ꯋꯥ ꯅꯠꯇꯦ ꯁꯨꯝ ꯂꯥꯞꯅ ꯂꯩꯅꯔꯗꯤ ꯀꯩ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯄꯥꯈꯠꯄꯒꯤ ꯁꯨꯝ ꯍꯥꯏꯖꯔꯤꯅꯤ ꯏꯁ ꯌꯥꯝ ꯀꯟꯈꯠꯄꯤꯒ ꯇꯧꯋꯦꯃꯤ ꯑꯗꯣ ꯃꯦꯖꯔ ꯁꯥꯍꯦꯕꯁꯦ ꯅꯪꯕꯨ ꯄꯠꯇꯠꯅ ꯅꯨꯡꯁꯤꯖꯕ ꯖꯥꯠꯅꯤꯍꯦ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯪꯅ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯅꯪꯕꯨ ꯑꯆꯥꯄꯣꯠꯀ ꯏꯟꯕꯤꯗꯅ ꯅꯈꯨꯠ ꯐꯥꯎꯕ ꯊꯦꯡꯍꯟꯗꯕꯤ ꯄꯨꯛ ꯊꯟꯅꯕ ꯄꯤꯖꯔꯤꯗꯣ ꯑꯩꯅꯦ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯕꯤꯔꯕꯅꯤ ꯑꯁ ꯏꯀꯥꯏꯖꯩꯕ ꯌꯥꯔꯦ ꯍꯥꯏꯔꯛꯑꯅꯨ ꯔꯣꯃꯥꯟꯁ ꯇꯧꯕ ꯃꯇꯝꯗꯅ ꯅꯃꯥꯡꯗ ꯀꯅꯥ kana lay haibaka udraga hauchik tay kairi nine achapot inbibodobo romance kaubro adu romance natradi kaino Mr. Sahib sa mataw iman mandana mamay kayam thina kalle haiba aikhoi leiri haibaga khangbiba nate nang khaktani mana concentrate tawrido kohina urudabaki oibagini tawgi yauna tawbo oiramoi hoida kankhat chawda mana nang kankhatkani nang namu ma kankhatkani adu natro nungsinaba haise Dainana laknaribado thoibi makha khumludri hek khumlubada wahai haibi dainana amuk tap oklaga laknaba helakadawri aduna mamaido nokfet tawraga nakal amoramda leithoklaga leikre somda lanchaga parigasu nambol tamna lai lambida parina khaiba hore masi thokani khangbagi mathanta chachakhrage haibani adubu thoibina pakhachabada ubada yare haiba ngamda pariga punna lakmine aidi Mr. Sahib ta yamlana khallurebo kaibo aidi Mr. Sahib se gi oira male khallubado yamla lamme haribo Lanchadi pakhatna hangjarakpani parigi phagidoda lanchawa dingangda parida munna yenglaga laikre matawduda pari nokmi tawrambado hena nokninglakle relationship ki class se Mr. Sahib tagi aina khara tamhauda yadri nupi thiraba nangnabo nupi thirasu tamba yai kaino aidi Mr. Sahib se nungshibada yam allergy oiba nupi ga onsanaba sungai heinadaba miga maluri aduga Mr. Sahib ti mai tara leiramine nupi di onsanaba heinadada adudi thoibidi nupi natabro haise wadi mayamdagi tongali exception ne wah loire kaino kandi Mr. Sahib yimda sak pusalu lapna koina thambase yam wabaneba aisado khalini aduda hoige posting mafamsina tanjasi pharaga mita tar yaragade hayemba kaina chatkibada pukhragena khanbani adubo I hana chalaga leifam chafam hana fazana sindragadi yaroidawri plan gadi loire janina adu hayemba pudrasu court marriage day tawthokpuna pharoidro imungna mukhangaga bera garaktringaida adu suchum aduda court marriage tawramaga aina mukta hata chathokibado thoibida wakhal hena nangtangna hanboina thokadrana khanbagi tawbani court marriage boirasu phajana hongbu boirasu inakdadi lehaning hoini pagadabudo khalagadum tawro hojikti thoina supa khaluranuda daina sulaibani na adum pawphawdu phawchin tawba yani thank you captain daina gana khoini na mating pangbiram dragadi magi wari mayamsa ai karimda khanglamlo punchi chupa aigi wakhalda adum waraga leiramgani soida matha saba madi leiri aise kaino kai matha sarage Mr. Sahib na thoibi da luna tawri mayamdo aidi amta tawde haidana orin soidana complain amadi leirani aise itai inawgi mamangda nabani noina romance tawtharakpado ituna soidana maso tawbiyo na hairani ni tawrise nupi luna tawba haidraga kaigi nupi theiba nangde hera aisu haibradi khanbani aduda Mr. Sahib te chwak phau inbagi class yorambasida tawbani romance ki class amaso tawbidaba yadre ai heklakpaga takbidaba yariko aidi mingonda takthokte kaino aisubo yam phattaba tawnagamsida aina nungshiba nupi khangnaba leibra hangbado kerakno Mr. Sahib pu nongda haikibro hujik khangi sidi dainaga thoibiga tinarambagi khangbani nungsibabu mingonda panghaida haidokpa yabro nungsibadi yam luna thamgadawni hoi adu matam selawre ado ahing pung kya gi flight ticket ka kaktrida
Thoibi thadolga chatpa ngamdabagi ticket amukka oiko. Ticket phangdre. Numit khara leiraga oina laagi kainaka. Haiba yaragadi. Soidana leirani. Major Saibki mawngsidi. Aidi chatpa chaningdrabani. Hey. Sidi luongba sendak chai sida soidre. Ai heklakbaga bachelor's party tawtharasi. Thoibina dugumba tawba yarida. Major Saib, henmalikona. Heng chatringaida permission lawga lawdudi. Koi adu ngaktani tawrisi. Lancha makha tana khomlodre. Nokfe tawraga mamaido nakal amaromda leithoklaga leikre. Marup anido wari sana lakpana nambol yaukiba khanghaude. Paridi lanchagi yum changlamda adum hankre. Lancha gate kansillaga changlakpada mama hemado sumangdana mintang wairamgi duk thangmai katlaga leirambani. Lai khuramba loiraga non khalakpada machanipa changlakpada ubada ingat ngakre. Aima, ibungo, kadomdagino tawra isidia. Mau, ay thabak amagi lagbani. Ngaiko, may amuk tawthoksi. Mama hemado hobe tawraga imungdagi khabar khara puthoraklaga lanchabu may oknaba tawri. Machala I haibaduda mapasa imungdagi thoglai. Haima, nangdi yumda thoglagani haibasu hairakta suti phangrane. Phangde babo, thaba magi lagbani. Phare, numit kyani lekhidawriba. Hayeng haladuni babo. Karino ni hairisibo, kari thabakino, adusu numidang wairamsida. Emergency malagbagini babo. Wase hairaga lancha imungda changre. Aduga garigi soda lawraga mapanda amuk thoki. Mamaga mapagasu ipapa khatna hanglaga leihawi. Kadaidan amuk chalidubo thengini nangbo. Kuirui ma chattaba yadaba thabaga malagbagini. Hai gari kato ningthi jana thauko thengnadi hanjilakanu ko. Haima Somda dainasu thoibibu thilamlaga kuina leiramdre. Thoibi mapabungi manakta changlaga ngaihak wari watai tawrami. Chakhumda amuk changlaga mandom chaga mamagada wari tawi. Macha kain sangno. Ngasidi iromba maga champuda maga tawre. Ngasi mangaurasi kain sang chaninge nangbo. Ama hekta yaide macha. Som kain sangno na hangini. Na phika do hongdo urodana chaksu loisilaga tawre. Hai, bobodi macha. Haujuk waidane mamana bamalai haidana thokibani. Nang laktribana yam hanglambani mana. Kaigini haige. Adudi khangde sum hangjari wairamgani da. Hai macha. Adudi ai friend samda hongdo khige. Hoi honguro. Thoibi magi kada kakre. Mama lai madu punida yanglaga haire. Punia, nang na haibadu chuminihi. Thoibi se wakhal khare nungai noi. Idaudo yam haiba jani ko kanaba maline. Oi je wakhal se khare yangba manoi. Kayam kuire mana karin sang thongi kaina ka chakhomda janglaga hanglakhi base. Pharida idaudo mathangsu chatlaga hailai athen pot thelusi. Ichagi wakhalbu ingna lehanba ngamlabadi ai sana pirasu pirani. Iche idaudo yam haikraba jani magida lai khurumba la iba mayamdo ayuk anganba madagi lengini paringdo mina pikhek jore. Mama anido lai gi tingi wari mayam mama makhatana sanaduna laikre. Thoibi ka de hek changlakpaga mafi marol hongdoi. Loiraga bathroom changduna maman mamita thokpasu loir. Ngaihaktuda thabak macha mayam mama tamna loiseli. Masadu ngasidi jokthabasu leitre. Thoibi wakhaldo khangyang bagom haininglamdaba khodimak loina haininglei. Wakhaldasu lanchabu ningsinglei. Yum yoramladra haibado khangningba phawrei. Adubu pau phawna phamdi leite. Wakhalna wana leiringai matamda surana tattana call tawrakpa. Message tharakpa haurakpadagi thoibi phone number dusu langthokhrabani. Lanchada call tawninglabasu yum yorabra haina hangninglabasu upai leitre. Dainada call tawraga hangsir khali.
ꯑꯗꯨꯕꯨ ꯄꯥꯔꯤꯒꯤ ꯃꯃꯥꯡꯗ ꯃꯗꯨꯃꯛꯁꯨ ꯑꯃꯨꯛ ꯏꯀꯥꯏꯖꯩ꯫ ꯀꯔꯤ ꯇꯧꯒꯅꯤ ꯈꯜꯂꯤꯉꯩ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯊꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯃꯍꯥꯎ ꯈꯪꯕꯒꯨꯝ ꯇꯧꯏ꯫ ꯈꯖꯤꯛꯇꯪ ꯆꯥꯕ ꯑꯣꯏꯔꯕꯁꯨ ꯆꯥꯅꯤꯡꯅ ꯆꯥꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯑꯅꯤꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯣꯏꯕꯤꯗꯤ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯂꯟꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯥꯅꯤꯡꯕ ꯄꯤꯖꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯇꯣꯝꯇꯁꯨ ꯃꯣꯃꯣꯟ ꯇꯧꯏ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯕ ꯖꯥꯠꯅꯤꯀꯣ꯫ ꯅꯨꯡꯁꯤ ꯂꯩꯋꯥꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤ ꯂꯩꯋꯥꯕꯨ ꯂꯩꯔꯝꯒꯅꯤ꯫ ꯃꯄꯨ ꯃꯥꯅ ꯇꯥꯏꯕꯪ ꯂꯩꯁꯦꯝꯂꯛꯄꯗ ꯅꯨꯡꯁꯤꯕꯗꯤ ꯄꯨꯝꯅꯃꯛꯀꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯗꯅ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯊꯝꯕꯤꯔꯝꯂꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯕ, ꯃꯆꯥꯁꯤꯡꯅ ꯃꯃꯥ ꯃꯄꯥꯕꯨ ꯅꯣꯂꯨꯛꯅ ꯅꯨꯡꯁꯤꯖꯕ, ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤ ꯃꯔꯤ, ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯅꯨꯡꯁꯤꯕ, ꯃꯁꯤꯒꯤ ꯃꯊꯛꯇ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯅꯨꯡꯁꯤꯕ, ꯅꯨꯡꯁꯤꯕꯁꯤꯅ ꯁꯦꯝꯂꯤꯕ ꯅꯨꯡꯁꯤ ꯂꯤꯄꯨꯟ꯫ ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯉꯥꯎꯍꯟꯕꯁꯨ ꯉꯝꯃꯤ, ꯃꯤꯕꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ ꯇꯤꯜꯍꯟꯕꯁꯨ ꯉꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯗ ꯂꯣꯏꯅ ꯂꯩꯔꯝꯂꯦ꯫ ꯀꯜꯂꯤꯗꯀꯣ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯦ꯫ ꯑꯗꯨꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯅꯨꯡꯁꯤꯕ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯕ ꯉꯝꯗꯕ ꯃꯇꯝꯗ ꯅꯨꯡꯁꯤ ꯃꯌꯥꯏꯅ ꯀꯟꯃꯟꯈꯤꯕꯅ ꯑꯉꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯨꯝ ꯄꯨꯟꯁꯤ ꯃꯥꯏꯀꯩ ꯂꯥꯟꯅ ꯍꯣꯝꯗꯨꯅ ꯄꯨꯈꯤꯕꯁꯨ ꯀꯌꯥ ꯑꯃꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯑꯣꯏꯖꯅꯤꯡꯗꯦ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯂꯝꯃꯥꯛꯅꯔꯕꯤ ꯑꯣꯏꯍꯟꯕꯤꯌꯨ ꯅꯨꯡꯁꯤꯕꯅ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ꯫ ꯁꯣꯝꯗ ꯂꯟꯆꯥ ꯁꯦꯠꯂꯤꯕ ꯃꯐꯤ ꯃꯔꯣꯜ ꯑꯗꯨꯁꯨ ꯍꯣꯡꯗꯣꯛꯄ ꯅꯪꯗꯦ꯫ ꯒꯥꯔꯤꯗꯨ ꯐꯠ ꯊꯧꯗꯣꯛꯂꯒ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯄꯥꯈꯠꯅ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯈꯥꯡꯕꯗꯨꯗ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ꯫ ꯂꯟꯆꯥ ꯉꯁꯤꯗꯤ ꯄꯥꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯂꯧꯔꯦ꯫ ꯊꯧꯕꯥꯜꯒꯤ ꯑꯥꯔꯃꯤ ꯀꯦꯝꯞꯁꯤꯡꯗ ꯂꯩꯕ ꯃꯀꯣꯛ ꯊꯣꯡꯕ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯈꯨꯗꯛꯇ ꯀꯣꯟꯇꯦꯛ ꯇꯧꯔꯒ ꯁꯨꯔꯟꯒꯤ ꯃꯔꯝꯗ ꯍꯪꯕ ꯌꯥꯕ ꯂꯣꯏꯅ ꯍꯪꯗꯣꯛꯏ꯫ ꯀꯨꯏꯍꯧꯕ ꯅꯠꯇꯦ꯫ ꯃꯤꯅꯠ ꯈꯔꯒꯤ ꯃꯅꯨꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯧꯔꯒ ꯊꯧꯕꯥꯜ ꯇꯝꯅ ꯒꯥꯔꯤꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯧꯈ꯭ꯔꯦ꯫ ꯁꯨꯔꯟꯒꯤ ꯌꯨꯝꯁꯨ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯅꯗꯦ꯫ ꯂꯟꯆꯥ ꯌꯨꯝꯗꯨ ꯇꯝꯅ ꯒꯥꯔꯤꯗꯨ ꯐꯠ ꯊꯧꯖꯤꯜꯂꯛꯏ꯫ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯄꯗ ꯁꯨꯔꯟꯗꯨ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯏ꯫ ꯁꯨꯔꯟꯗꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯃꯁꯥꯁꯨ ꯁꯣꯜꯂꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ ꯂꯩꯔꯛꯂꯤꯕꯗꯨ ꯀꯨꯏꯔꯕꯅꯤ꯫ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯍꯥꯎꯐꯤ ꯑꯃ ꯏꯜꯂꯒ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯒꯦꯠꯇ ꯀꯅꯥ ꯆꯪꯂꯛꯏ ꯍꯥꯏꯕꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯂꯟꯆꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯁꯨꯔꯟꯕꯨ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔꯗꯨ ꯄꯥꯏꯔꯒ ꯆꯨꯔꯤ ꯃꯈꯥꯗ ꯂꯥꯛꯇꯨꯅ ꯆꯤꯡꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯟꯕ ꯍꯧꯏ꯫ ꯂꯟꯆꯥꯅ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤꯕꯗꯨ ꯁꯨꯔꯟ ꯃꯁꯥ ꯐꯥꯎꯕ ꯉꯥꯛꯄ ꯉꯝꯖꯗ ꯂꯩꯃꯥꯏꯗ ꯍꯩꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯅꯥꯅꯣ? ꯂꯟꯆꯥ ꯁꯥꯎꯅꯤꯡꯕꯗꯨ ꯍꯦꯟꯃꯟꯈꯤꯕꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯏ ꯇꯥꯕꯒꯨꯝ ꯄꯨꯡꯉꯥꯡ ꯉꯥꯡꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯗꯤ ꯉꯥꯡꯗ ꯁꯨꯔꯟꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤꯕꯗꯨ ꯄꯦꯟꯕ ꯂꯩꯇ꯭ꯔꯦ꯫ ꯁꯨꯔꯟ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯈꯨꯗꯛꯇꯨꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ꯫ ꯂꯟꯆꯥꯅ ꯐꯨꯕꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯥꯡꯉꯤ꯫ ꯂꯟꯆꯥ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯇꯥꯔꯝꯂꯤꯕ ꯗꯥꯛꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯦ꯫ ꯁꯨꯔꯟꯕꯨ ꯈꯨꯇꯨꯝꯅ ꯊꯤꯟꯕ ꯈꯨꯗꯤꯡ ꯃꯆꯤꯟꯗꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯁꯤꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯇꯥꯍꯜꯂꯤꯕ ꯗꯥꯛꯐꯝ ꯑꯗꯨꯒꯤꯅꯤ, ꯑꯗꯨꯒ ꯁꯤꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯇꯥꯍꯜꯂꯤꯕ ꯗꯥꯛꯐꯝ ꯑꯗꯨꯒꯤ, ꯁꯤꯅ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯇꯥꯍꯜꯂꯤꯕ ꯗꯥꯛꯐꯝ ꯑꯗꯨꯒꯤ, ꯁꯤꯅ ꯃꯥꯕꯨ ꯋꯥꯈꯜ ꯊꯣꯛꯇꯕ ꯃꯈꯩ ꯑꯣꯠꯇꯨꯅ ꯊꯝꯈꯤꯕꯒꯤ꯫ ꯃꯄꯥꯟꯗ ꯃꯆꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯃꯄꯥ ꯇꯣꯃꯥꯜꯗꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯃꯥꯜ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ꯫ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯩ꯫ "ꯍꯩ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯪ ꯀꯅꯥꯅꯣ? ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ! ꯀꯔꯤꯅꯣ ꯏꯆꯥꯕꯨ ꯐꯨꯔꯤꯕꯁꯤꯕꯣ?" ꯂꯟꯆꯥ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯤꯕꯗꯨ ꯂꯦꯞꯇꯦ꯫ ꯃꯄꯥꯅ ꯄꯥꯈꯠꯅ ꯈꯥꯝꯗꯣꯔꯛꯄꯗꯨꯗ ꯁꯨꯔꯟꯕꯨ ꯂꯩꯃꯥꯏꯗ ꯂꯥꯛꯇꯅ ꯏꯟꯊꯨꯔꯒ ꯍꯥꯏꯔꯛꯏ꯫ "ꯅꯨꯄꯤꯅꯤ, ꯉꯝꯃꯤ ꯃꯇꯥꯒꯨꯝꯅ ꯃꯤꯕꯨ ꯁꯥ ꯁꯟꯒꯨꯝ ꯂꯣꯏꯅꯒꯗꯕ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤ ꯂꯧꯁꯤꯜꯂꯤꯕꯅꯣ? ꯀꯔꯤꯒꯤ ꯊꯣꯏꯕꯤꯕꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯇꯥꯏꯅꯐꯝ ꯑꯣꯏꯍꯜꯂꯤꯕꯅꯣ?" ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯟꯆꯥ ꯁꯨꯔꯟꯕꯨ ꯑꯃꯨꯛ
ꯆꯤꯡꯈꯠꯇꯨꯅ ꯐꯨꯕ ꯍꯧꯈ꯭ꯔꯦ ꯑꯩꯅ ꯃꯤꯆꯤꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯖꯗ ꯊꯝꯂꯒ ꯅꯪꯅ ꯍꯦꯛꯇ ꯁꯥ ꯁꯟꯒ ꯂꯣꯏꯅꯕ ꯌꯥꯕ꯭ꯔꯥ ꯅꯪꯅ ꯀꯣꯛꯁꯤ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯥ ꯍꯥ 이봉아 야래 이봉 이자기 다와이시다디 간비요 ꯑꯩ ꯃꯄꯥꯅꯤ ꯂꯟꯆꯥ ꯇꯣꯃꯥꯜꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯆꯥꯁꯤꯕꯨ ꯅꯁꯥꯃꯛꯅ ꯁꯦꯟꯅꯔꯒ ꯃꯤꯒꯤ ꯂꯝꯆꯠ ꯆꯠꯍꯟꯕ ꯉꯝꯗ꯭ꯔꯒ ꯀꯔꯤꯒꯤ ꯃꯤꯕꯨ ꯋꯥꯐꯝꯗ ꯇꯥꯍꯜꯂꯤꯕꯅꯣ ꯅꯆꯥꯗꯤ ꯃꯤꯅ ꯁꯦꯟꯅꯒꯗꯧꯕ ꯅꯠꯇꯦ ꯅꯁꯥꯅ ꯁꯦꯟꯅꯒꯗꯧꯕꯅꯤ ꯃꯄꯥ ꯇꯣꯃꯥꯜꯗꯨ ꯂꯟꯆꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯃꯆꯥꯕꯨ ꯐꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯁꯨ ꯍꯪꯒꯠꯅ ꯃꯆꯥꯒꯤꯗꯃꯛ ꯂꯦꯞꯄꯁꯨ ꯉꯝꯗꯦ ꯇꯣꯃꯥꯜ ꯂꯟꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯂꯦ ꯃꯃꯥꯏꯗꯨ ꯑꯋꯥꯕ ꯁꯛꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ 이봉아 ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯣꯛꯇꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯗ ꯑꯩ ꯌꯥꯏ ꯏꯆꯥ ꯊꯣꯏꯕꯤꯗ ꯑꯣꯠꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛ ꯑꯩꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ 이봉아 ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥ ꯃꯄꯥꯅꯤꯗꯣ ꯐꯠꯇꯕ ꯑꯩꯒꯤ ꯏꯆꯥꯁꯤ ꯅꯪꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯗ ꯏꯆꯥꯒꯤ ꯃꯤꯆꯪ ꯆꯪꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯄꯥ ꯑꯩꯒꯤ ꯌꯦꯡꯂꯒ ꯏꯆꯥꯒꯤ ꯊꯋꯥꯏꯁꯤꯗꯗꯤ 이봉아ꯅ ꯀꯟꯕꯤꯔꯝꯃꯨ ꯂꯟꯆꯥ ꯍꯧꯖꯤꯛꯇꯗ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯝꯕꯗꯨ ꯊꯥꯗꯣꯔꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯁꯥꯗꯨꯗꯤ ꯁꯥꯎꯕꯅ ꯁꯣꯔꯗꯨꯁꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕ ꯇꯣꯛꯇꯦ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯟꯆꯥ ꯁꯨꯔꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯐ꯭ꯔꯨꯠꯀꯤ ꯀꯣꯂꯔꯗꯨ ꯄꯥꯏꯈꯠꯂꯒ ꯍꯥꯏꯔꯛꯏ ꯑꯣꯛꯇꯕ ꯅꯪꯅ ꯊꯣꯏꯕꯤꯗ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯍꯥꯏꯔꯒꯗꯤ ꯅꯀꯣꯛ ꯐꯥꯎꯕ ꯊꯨꯒꯥꯏꯔꯝꯕ ꯉꯝꯕꯅꯤ ꯑꯗꯨꯕꯨ ꯅꯄꯥꯁꯤꯒꯤ ꯌꯦꯡꯂꯒ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯏꯕꯤꯗ ꯌꯦꯜꯂꯛꯂꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯄꯨꯕꯤꯒꯅꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤꯕꯗꯣ ꯅꯊꯝꯃꯣꯏꯗꯣ ꯁꯦꯡꯅ ꯍꯥꯏꯖꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯍꯤꯡꯅ ꯐꯝꯒꯗꯧꯕꯅꯤ ꯈꯪꯉꯨ ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯨꯔꯟꯕꯨ ꯂꯥꯛꯇꯅ ꯏꯟꯊꯨꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯨꯔꯟ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯏꯍꯤꯡ ꯅꯥꯍꯤꯡ ꯃꯔꯛꯀꯗꯨꯗ ꯆꯩꯅꯥ ꯈꯥꯡꯂꯤꯕꯗꯨ ꯃꯊꯟꯇ ꯍꯧꯒꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯄꯥ ꯇꯣꯃꯥꯜꯗꯨ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯄꯦꯟꯗꯕꯒꯤ ꯃꯄꯤ ꯁꯤꯟꯊꯔꯦ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯆꯥꯅ ꯏꯈꯨꯠꯁꯤꯅ ꯋꯥꯔꯛꯍꯧꯗꯕꯒꯤ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯁꯤꯕꯨ ꯏꯆꯥ ꯄꯣꯛꯄꯒꯤ ꯃꯍꯩꯔꯣ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯈꯤꯕꯒꯤ ꯃꯍꯩꯔꯣ ꯁꯤꯕꯣ ꯕꯥꯕꯣ ꯑꯩ ꯂꯥꯜꯂꯦ ꯅꯆꯥꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯈꯤꯕꯅ ꯉꯁꯤꯗꯤ ꯏꯔꯛꯅꯔꯦ ꯅꯆꯥꯕꯨ ꯀꯟꯕꯤꯌꯨ ꯕꯥꯕꯣ ꯅꯆꯥ ꯂꯥꯜ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯇꯅꯕ ꯍꯣꯠꯅꯔꯒꯦ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯕꯥꯕꯣ